Maya Assalamualaikum ngasi re live se mathang laksake aduga live ta wari watai ngak sana se kaino ne khoi live tha dabsu koire channel asigi oina ado yaraga de live se wari watai ngak sana se मैम लेंजिन में रहो खुश अखोना हजिक लेरी मफम असी इकबाल मोबाइल हाइबा मफम अदुदने अखोई सोरा बाजार दा लाइबा इकबाल मोबाइल की शॉप तनी अखोना लाइबे कइनो तवेना अखोई इमानबगी मामा सिंगमा लाइतब यावे अदुगी लाकपनी मागे लाइतबकी अखोई साक पिजबा मामा याव लाकपनी कराई चलो मा अदु कनो कारी नो बा मारी से अदु दने कोइ छु लाई से अदु दने लाई सार हो लाई नंग सिंदु कनो नंग माम गा तुसे शान फी ने चतो से सिदन ना का मांग नदी यो ये सेम ना वो अदु लाल आई ने यो थम को मयाम दगी ताई को खा मा पन ये ओ अदुने मैं मथंग लेजन बिरो लाइव सिंग हाक्तंग वारी वताई सासे अदुगा मिनट यामद्रबद 15 मिनट्स 15 to 20 अदु बा अखोय लाइव से थाजगे अदुगा वारी वताई ngak सासे लाइव थादबसु अखोय गे चैनल असि याम कोइरबनी सही अमा थाजलकदोरे अदो ngasi bi tanja sari ngai sida live asi mati ama la sena अखोय गे ayamba member sing som loi lai ko som lai ye adagi som da lai re ade si lai ri sing sini ngasi den 9 orangani mayam live se share tau Poco M6 Plus ay anti yang biyo ay live si koy ki 6 neo ni lai koy no ni mama ni yam hong na pi ki dam ni ko ay live ni na ayam tla mo X neo amai na no bi ki photo ko ay kam ne ba sari photo de koy di nana lupa le sik khao ko de sik round de soy men round de koy lupa sama ta ra yo de ani ma pro men asama ta ra yo de no won de ko ban sara so ai yo photo de yo limina de no won ma mo ja de business on ro live si share ha be tau si ko su bi blog na si me sa hala kiro dra hala da bne Shahrukh Khan na iyam ba u da ko ire video nam dra ba video se koi nam ba si tok pa makti na te matam kara koi matam sang da ba hai ta re koi gi hero sa ba matam sang ge ma koi ani si duty sat pani na he matam sang da ba do matam khara le tho se do ga ha 14 January sidagi de sang na video da upload to ho rasi phadana nam se na kanna re sing ba bi koi si sang da ba gi ni ko video na matri se Ramo ang ni amay ye daga sire sima ni siti pa le sintra mari sangala ani sina ani mo siti age grade 6 pen ni traun de jangwa to sintra mari saksar boy sare brother koi se saksar re 628 1irba adu la ko ra 13 chi ta bu di ali ki mang ki ko ni ta lo di 13 chi 12GB de video 628 the piece can adu to game sa na min te phone taw na nam ne lau ga da bo de khara khong nam ta pi kho koi gi mama to ni ma to ma ne direct o ya pa ke ni wa mari mga taro iqbal mobile gi sida walaikum salam शिमला को ये si mga लाती है इकबाल मोबाइल की दुकान दा कोई मामा मा खंगौ तन लापा दो मागी कया ऑफर पी तो ना लुपा yang
ꯂꯣꯏꯅ ꯂꯩꯌꯦ ꯃꯦꯃꯣꯔꯤ ꯀꯌꯥꯅꯣ ꯑꯩ ꯈꯨꯄꯤꯅ ꯃꯥꯒꯤ ꯆꯍꯤꯒꯤ ꯄꯩꯁꯥ ꯊꯤꯕꯗꯣ ꯌꯥꯔꯒꯗꯤ ꯑꯩ ꯍꯦꯔꯣ ꯑꯝꯇ ꯁꯥꯖꯒꯦ ꯁꯔꯨꯛ ꯈꯥꯟ ꯌꯥꯅꯤ ꯕ꯭ꯔꯗꯔ ꯁꯥꯕ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯝ ꯍꯦꯔꯣ ꯁꯥꯕꯤꯌꯨ ꯑꯩꯈꯣꯏꯒꯤꯗꯤ ꯍꯦꯔꯣ ꯁꯥꯕꯗ ꯄꯩꯁꯥ ꯂꯧꯔꯣꯏ ꯑꯗꯨꯝ ꯔꯤꯌꯦꯜꯃꯤꯅꯤ ꯀꯣ ꯃꯤ ꯅꯠꯇꯦ ꯑꯦꯛ ꯍꯩꯕ ꯍꯩꯇꯕ ꯔꯤꯌꯦꯜꯃꯤꯅ 14 ꯗꯔꯀꯥꯔ ꯁꯨꯡꯂꯩ ꯂꯩꯇꯦ ꯑꯗꯨꯝ ꯌꯥꯎꯁꯤ ꯗꯥꯏꯂꯣꯛ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯋꯥꯔꯤ ꯁꯥꯔꯤꯕ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯑꯗꯣꯝꯁꯨ ꯃꯤ ꯑꯃꯅꯤꯅ ꯁꯥꯕ ꯁꯨꯡꯁꯣꯏ ꯁꯣꯏꯔꯝꯒꯅꯤ ꯁꯣꯏꯗꯅ ꯍꯩꯔꯝꯒꯅꯤ ꯑꯗꯣ ꯑꯗꯨꯝ ꯌꯥꯝ ꯂꯥꯏꯅ ꯑꯩꯈꯣই ꯚꯤꯗꯤꯑꯣ ꯅꯝꯕꯁꯤ ꯅꯝꯒꯗꯕꯅꯤ ꯑꯍꯨꯝ ꯇꯔꯨꯛ ꯇꯔꯨꯛ ꯇꯔꯥꯃꯥꯊꯣꯏ ꯆꯪꯉꯨꯗ꯭ꯔꯤꯕ ꯃꯥꯗꯣ ꯀꯔꯝꯍꯥꯏꯅ ꯇꯧꯕꯅꯣꯕ ꯑꯣ ꯆꯥꯝꯃ ꯌꯥꯕ꯭ꯔꯣ ꯀꯩꯅꯣ ꯁꯤꯡꯃꯨꯅꯥ ꯂꯨꯄꯥ ꯆꯥꯝꯃ ꯌꯥꯗ꯭ꯔꯗꯤ ꯀꯔꯤ ꯋꯥꯟ ꯁ꯭ꯄꯤꯀꯔ ꯍꯥꯏꯗꯨꯅꯤ ꯁꯦ ꯑꯅꯤ ꯂꯧꯒꯦ ꯑꯅꯤꯔꯣ ꯌꯥꯡꯈꯩ ꯑꯅꯤ ꯍꯥꯏꯗꯤ ꯅꯍꯣꯏꯒꯤ ꯉꯁꯥꯏ ꯗꯣꯀꯨꯃꯦꯟꯇꯔꯤꯀꯣ ꯑꯗꯨ ꯃꯌꯥꯝ ꯂꯥꯏꯚꯁꯤ ꯁꯤꯌꯥꯔ ꯈꯔ ꯈꯔ ꯇꯧꯊꯣꯛꯁꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜ ꯑꯁꯤ ꯕꯨꯁꯨ ꯐꯨꯜ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯍꯥꯏꯁꯤꯅꯤ ꯏꯊꯦꯝꯆꯥ ꯃꯨꯁꯂꯝꯅ ꯏꯛꯕꯥꯜ ꯇꯤꯝꯗꯣ ꯁꯤꯈꯣꯡꯗ ꯂꯥꯛꯑꯣ ꯍꯥꯏꯌꯣ ꯉꯁꯤ ꯑꯃ ꯂꯧꯕ ꯁꯤꯈꯣꯡꯗ ꯇꯣꯏꯅ ꯑꯗꯨꯝ ꯂꯥꯛꯑꯦ ꯏꯛꯕꯥꯜ ꯍꯣꯏꯁꯤ ꯇꯤꯝ ꯅꯈꯣꯏꯅ ꯎꯗꯕꯒꯤꯅꯤ ꯑꯗꯨꯝ ꯂꯥꯛꯄꯅꯤ ꯅꯨꯡꯗꯥꯡ ꯑꯅꯤꯃꯛ ꯂꯧꯔꯒꯦ ꯄꯩꯁꯥꯗꯤ ꯄꯤꯔꯝꯃꯦꯀꯣ ꯈꯟꯅꯁꯦ ꯍꯧꯔꯛꯀꯅꯨꯀꯣ ꯃꯈꯣꯏ ꯑꯗꯨꯝ ꯂꯥꯛꯑꯦ ꯌꯨꯝꯂꯣꯝꯗ ꯀꯩꯅꯣ ꯇꯨ ꯉꯥꯏꯔꯤ ꯍꯥꯏꯕ꯭ꯔꯣ ꯂꯥꯛꯑꯣꯔꯗꯕ ꯆꯠꯂꯒꯦ ꯂꯥꯛꯑꯔꯣꯏꯗ ꯋꯥꯔꯜꯗꯤ ꯆꯠꯂꯗꯕꯅꯤ ꯀꯩꯗꯧꯗꯣꯏꯅꯣ ꯃꯥꯕꯨꯗꯤ ꯂꯥꯛꯑꯝꯃꯅꯤ ꯂꯥꯛꯑꯝꯃꯕ ꯌꯥꯔꯦ ꯀꯅꯥꯅꯣꯃꯤ ꯑꯔꯤꯌꯥꯟꯂꯣ ꯑꯔꯤꯌꯥꯟ ꯑꯔꯤꯌꯥꯟ ꯚꯤꯗꯤꯑꯣ ꯑꯃꯨꯛ ꯌꯥꯔꯕꯣꯕ ꯉꯁꯤ ꯚꯤꯗꯤꯑꯣ ꯅꯝꯕ ꯐꯔꯛ ꯀꯥꯅꯤ ꯌꯥꯔꯣꯏ ꯀꯩꯅꯣ ꯇꯧꯕꯗꯤ ꯌꯥꯏ ꯀꯔꯁꯤ 4G ꯁꯨ ꯑꯗꯨꯝ ꯂꯧꯕ꯭ꯔꯣ ꯃꯤꯅ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯚꯤꯗꯤꯑꯣ ꯅꯝꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯀꯔꯤ ꯑꯃ ꯐꯥꯎꯕ ꯂꯩꯇꯦ ꯃꯔꯝ ꯀꯔꯤꯒꯤꯅꯣꯅ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯁꯤ ꯀꯩꯅꯣ ꯑꯃꯒꯤ ꯂꯥꯛꯄꯅꯤ ꯊꯧꯗꯣꯛ ꯑꯃꯒꯤ ꯂꯥꯛꯄꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯂꯥꯛꯏꯕ ꯃꯤꯁꯟꯁꯤ ꯑꯅꯗꯔ ꯃꯤꯁꯟꯗ ꯑꯣꯟꯊꯣꯛꯄ ꯌꯥꯗꯦ ꯑꯩ ꯆꯤꯟ ꯈꯥ ꯊꯤꯔꯛꯀꯅꯣ ꯁꯣꯝꯗ ꯂꯥꯏꯚ ꯊꯥꯔꯤꯕꯅꯤ ꯂꯥꯛꯄ ꯍꯧꯔꯕ ꯂꯥꯛꯇꯤꯌꯦ ꯂꯥꯛꯇ꯭ꯔꯗꯤ ꯑꯩꯈꯣꯏ ꯆꯠꯂꯒꯦ ꯇꯧꯕ ꯑꯥꯗ ꯃꯥ ꯂꯥꯛꯑꯦ ꯍꯥꯏꯕ꯭ꯔꯣꯕ ꯊꯕꯛ ꯑꯔꯤꯌꯥꯟ ꯂꯩ ꯂꯥꯛꯑꯦ ꯍꯥꯏꯕ꯭ꯔꯣ ꯉꯥꯛꯇꯪ ꯉꯥꯏꯔꯣ ꯂꯥꯛꯑꯒ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯌꯥꯔꯦ ꯂꯥꯛꯑꯣ ꯑꯩꯗꯤ ꯂꯩꯇꯦꯕ ꯄꯨꯔꯥ ꯉꯁꯤ ꯂꯥꯛꯑꯣ ꯑꯗꯨꯗꯤ ꯂꯥꯛꯑꯣ ꯐꯥꯏꯠꯀꯤ ꯑꯝꯇ ꯅꯝꯁꯦ ꯀꯔꯝ ꯀꯥꯟ ꯑꯅꯤꯁꯤ ꯈꯪꯗꯦꯅꯦ ꯍꯧꯁꯤꯒꯦ ꯁꯔꯀꯥꯔ ꯍꯌꯦꯡ ꯍꯦꯛꯇ ꯍꯧꯁꯤ ꯌꯥꯏ ꯅꯝꯕ ꯍꯌꯦꯡꯗꯒꯤꯗꯤ ꯊꯕꯛ ꯆꯪꯒꯅꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯄꯥꯎ ꯐꯥꯎꯅꯔꯒ ꯐꯣꯟ ꯅꯝꯕꯔ ꯂꯧꯅꯔꯒ ꯑꯗꯨꯝ ꯅꯝꯕ ꯌꯥꯏ ꯚꯤꯗꯤꯑꯣ ꯅꯝꯕꯒꯤꯗꯤ ꯀꯩꯁꯨ ꯅꯠꯇꯦ ꯉꯥꯛꯇꯪ ꯂꯩꯔꯣ ꯀꯩꯅꯣ ꯉꯁꯤꯗꯤ ꯀꯅꯥꯅ ꯆꯠꯂꯤꯕ ꯈꯪꯗꯦ ꯌꯥꯔꯕꯣ ꯂꯥꯛꯑꯣ ꯍꯥꯏꯈ꯭ꯔꯒꯦ ꯉꯁꯤꯗꯤ ꯑꯌꯥꯝꯕꯅ ꯑꯩꯈꯣꯏ ꯂꯣꯏꯅ ꯄꯨꯜꯂꯤ ꯌꯥꯔꯣꯏ ꯃꯤ ꯑꯩ ꯊꯕꯛ ꯂꯩ ꯉꯁꯤ ꯚꯤꯗꯤꯑꯣ ꯅꯝꯕ ꯌꯥꯔꯣꯏ ꯚꯤꯗꯤꯑꯣ ꯅꯝꯕ ꯅꯠꯇꯦ ꯉꯥꯏꯔꯝꯃꯣ ꯉꯥꯏꯕꯗꯤ ꯉꯥꯛꯇꯪ ꯉꯥꯏꯁꯤ ꯌꯥꯅꯤ ꯉꯥꯏꯕꯕꯨꯗꯤ ꯉꯥꯏꯕꯤꯒꯦ ꯑꯗꯣ ꯚꯤꯗꯤꯑꯣ ꯅꯝꯕꯒꯤ ꯑꯣꯏꯔꯗꯤ ꯉꯁꯤꯒꯤ ꯑꯣꯏꯔꯗꯤ ꯅꯨꯡꯁꯨ ꯅꯨꯡꯉꯥꯏꯔꯣꯏ ꯉꯁꯤꯗꯤ ꯅꯃꯨꯡꯁꯦ ꯆꯥꯕ ꯃꯥꯟꯕꯁꯦ ꯅꯪꯒꯤ ꯊꯥꯎ ꯂꯥꯏꯚ ꯊꯥꯔꯤꯌꯦ ꯂꯩꯔꯝꯃꯁꯦ ꯀꯩꯅꯣ ꯏꯁꯥꯒꯤ ꯅꯨꯄꯤꯗ ꯆꯪꯉꯛꯄ ꯅꯪ ꯆꯪꯕ ꯌꯥꯎꯒꯗ꯭ꯔꯥ ꯌꯥꯎꯒꯗꯕꯅꯤ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯣꯏꯗꯣꯏꯅꯣ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕ ꯑꯃ ꯆꯪꯒꯗ꯭ꯔꯥ ꯀꯩꯅꯣ ꯍꯥꯏꯀꯣ ꯆꯥ ꯂꯣꯜꯂꯝꯃꯣ ꯑꯗꯨꯒ ꯍꯣꯏ ꯉꯥꯏꯔꯣ ꯍꯧꯖꯤꯛ ꯈꯛꯇ ꯍꯥꯏꯅꯣ ꯌꯥꯔꯦ ꯆꯪꯒꯗꯕꯅꯤ ꯂꯣꯏꯅ ꯁꯤꯜꯂꯝꯃꯣ ꯑꯩꯈꯣꯏꯒꯤ ꯇꯣꯠꯁꯤꯗ ꯐꯝꯃꯤꯕ ꯏꯃꯥꯟꯅꯕꯁꯤ ꯃꯁꯥꯅ ꯄꯥꯈꯪꯅꯦ ꯃꯁꯥꯃꯛ ꯄꯥꯈꯪꯅꯤ ꯃꯥꯒꯤ ꯅꯨꯄꯤ ꯐꯥꯝꯗ ꯆꯪꯁꯦ ꯁꯤ ꯑꯩꯈꯣꯏ ꯉꯁꯤ ꯐꯥꯎꯕꯗ ꯌꯥꯗꯦ ꯑꯗꯣ ꯇꯥꯕ ꯇꯥꯗꯕ ꯐꯣꯟ ꯍꯣꯡꯗꯣꯛꯈ꯭ꯔ ꯆꯥ ꯂꯥꯡ ꯂꯣꯏꯅ ꯆꯥꯛ ꯏꯁꯤꯡ ꯁꯤꯜꯂꯝꯃꯣꯌꯣ ꯑꯗꯣ ꯃꯥ ꯃꯅꯥꯛ ꯆꯠꯂꯧꯈꯤꯒꯦ ꯍꯥꯏꯐꯦꯠ ꯁꯨꯄꯔ ꯒ꯭ꯂꯨ ꯑꯃ ꯂꯧꯔꯣ ꯐꯖꯅ ꯁꯦꯝꯃꯝꯃꯒꯦ ꯃꯤꯅꯥꯕ ꯃꯤ ꯌꯦꯡꯉꯤꯕ꯭ꯔꯣ ꯌꯥꯔꯦ ꯍꯦꯔꯣꯗ ꯏꯛꯕꯥꯜ ꯇꯤꯝꯗꯨ ꯁꯤꯈꯣꯡꯗ ꯂꯥꯛꯑꯣ ꯍꯥꯏꯌꯣ ꯏꯛꯕꯥꯜ ꯇꯤꯝꯗꯨ ꯁꯤꯈꯣꯡꯗ ꯂꯥꯛꯑꯣ ꯍꯥꯏꯌꯦ ꯍꯜꯂꯣ ꯍꯣꯏ ꯂꯣꯟ ꯌꯥꯗ꯭ꯔꯤꯌꯦ ꯔꯤꯌꯦꯜꯃꯤ 14 ꯑꯦꯛꯁꯇ꯭ꯔꯣ ꯂꯨꯄꯥ 15,000 ओके हेलो गाइस काय लेग्रम मी am to sang नर्तीसी नंगीसी
YouTube YouTube Israel le mo haini mo haini na no Moina la ni hero na ma Kau dapat kata tu. phare phare Kita ambil dah. Kena mana tahu ke? Mana tahu? Aduga. Apa dah yang kalau kau dah. Ba. Saya kan langsung beli saja. kador ma Nanti kemarin yang kalau sang dile dile Sudah dah kali yang orang thakat ke dalam thakat ani lupa. Aku mari lupa. ado 15 minutes kumba chi live si koi lak si ko ado to ga sudri hoji 10 minute kumba sure ado live se 10 minute kumba sugrabni na 15 adum compulsory oi hala se ado ga koi amta sau khana na bo na se Ini mana siapa subscribe tahu itu sih kali ini orang itu. ꯑꯩꯈꯣꯏ ꯁꯣꯝꯗ ꯑꯣꯖꯥꯅ ꯍꯥꯏꯕꯤꯔꯛꯄꯅꯤꯀꯣ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯁꯦ ꯌꯥꯝꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯅꯤꯡꯗꯣꯏꯁꯤ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯁꯤꯅꯤꯗ Nanti aku sakta sudah kumeta kari dah wat ke hari dah. Tu macam tu macam subscribe tahu sen bidon terkait kayak anak tai caro. YouTube tok tok sani ko noi ningam tablak sani. Aduna tu macam subscribe tahu sen bidon. Moi jadi kau kayak tahu mengam terus kau YouTube sih. YouTube tok tok pati ngam meba. Aduna wakan kan bio. Aduna tu macam atau pada mulai kai dah kungkam tu kau cakap lagi subscribe tahu sen bio hai bawa faham tu ni. sira nam thek na bukai ra bo to se Kelas itu lagi nampak amak kayak nak sedih. Kelas itu deh. point ang to kilo Aslam Aslam ta bro ngasi hotel le roi pesa nang to le dung dong ka ba ke numitang waram ai yang no to wari chana se tu da Semai. Ai cũng thâu cái này. Masuk hak na. Kaya ang lakas sa may nila. Sum di satu na terang. Stay high. Yang wajib kali dah tu kau kira berapa? Yang harus sama jinak kau soal kali. Dua ya dah. แต่ว่าเนี่ยมันจะคุ้มค่าอย่างมากเลยที่ได้โทษแต่ Ada yang nak disungkup dua je. Itu tahu ni, tahu ni, tahu. ko ne thuk ki he Ya, ada biru kau yang tu kau nak apa? So tu kan kisah dia. Đang chân đường là. Kau. Ada sanggup je kan? น่าจะ Saya masuk untuk. Musikin no pintu nang ngadila. roi na ni ya ya ma Adu kan mana sang tu kari ke. Ada tak lagi. Kaya sa suma mani ite ba ang sa sang ka ka. Waris kinupini ni. Ismagi demi kapta mandori ye kinupini dah. Kate ko ko. thate si ya la e Kapten thì nó thâu. pistalo Bis mga. si da Kate do waris Phone kinupini. phone chan lak được. na yodra masin Kun mga ra cái lak ni. aura ba Tahu risibo. ko dal dal hayra ko masin yodri ba Apa kacau nanti berak. Apa tu kau nak? เรื่องโตเป็นเต้าดู Khai cái xin ma'am si live si share to wale ko. Ai ko ki channel si atom ki kaino da di. Không đưa lak ba. Ko strike lai bana maram oraga atom ki screen da viewer si yamna thom da bi ai ado hojik pau da lai si 240 ga 1 lai ko. 241 sina ko ki live si ngasi ki live si yeng ni ado kaino Halu nom ya, mi tong kat na adum na sih sang kau. ai ble le ram ble to krai la sile Ada nó masih ngelai ở đâu rồi mo. Hả? Ada lại ở đâu rồi. hoi da arum do ma di for ko bai ni nang ma ya da ala ni na hai bi so ingit te kan ru bai Saya tahu. ako si te ai khoi video se hayeng dagi de upload hayeng na te sorry ngasi date kya no date 14 after 14 dagi de koi video se sang na upload tor kani ko to ga number hongani koi thabak khara chin madagi video se number sang da bani number skin to be maya moro bibi ante video se sang na ne koi adong upload tor Saya ke ada nang tahu tu. ma sio 40 war suana ma'am khangmi na ba tare
ꯑꯗꯨꯅ ꯑꯗꯣꯝꯅ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜ ꯑꯁꯤꯗ ꯚꯤꯗꯤꯑꯣ ꯅꯝꯕ ꯌꯥꯎꯕꯤꯅꯤꯡꯕ ꯇꯥꯔꯒꯁꯨ ꯐ꯭ꯔꯤ ꯑꯣꯐ ꯀꯣꯔꯁꯇ ꯄꯩꯁꯥ ꯂꯧꯗꯦ ꯋꯥꯍꯩ ꯑꯋꯣꯏꯕ ꯄ꯭ꯂꯦꯠꯁꯤ ꯊꯤꯕꯁꯤꯗ ꯑꯩꯈꯣꯏ ꯄꯩꯁꯥ ꯂꯧꯗꯦ ꯐ꯭ꯔꯤ ꯑꯣꯐ ꯀꯣꯔꯁꯇ ꯌꯥꯎꯕ ꯌꯥꯒꯅꯤ ꯑꯦꯅꯤ ꯑꯦꯛ ꯇꯧꯕꯤꯕ ꯌꯥꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯊꯝꯖꯒꯦꯀꯣ ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯙꯔꯃꯒꯤ ꯈꯦꯠꯅꯕ ꯑꯃꯐꯥꯎ ꯊꯝꯂꯣꯏ ꯃꯤꯇꯩ ꯄꯥꯡꯒꯜ ꯑꯗꯨꯗꯒꯤ ꯇ꯭ꯔꯥꯏꯕꯦꯜ ꯑꯗꯨ ꯑꯗꯥ ꯃꯁꯤꯒꯤ ꯋꯥꯐꯝ ꯂꯩꯖꯗꯦ ꯑꯦꯅꯤ ꯀꯝꯃꯨꯅꯤꯇꯤꯒꯤ ꯃꯤꯑꯣꯏ ꯑꯃꯅ ꯍꯦꯛꯇ ꯄꯥꯔꯇꯤꯁꯤꯄꯦꯠ ꯇꯧꯕ ꯌꯥꯒꯅꯤ ꯑꯗꯨꯗꯤ ꯃꯌꯥꯝ ꯂꯥꯏꯚ ꯑꯁꯤ ꯃꯤꯅꯤꯠ 15 ꯌꯧꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯥꯏꯚ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯗꯣ ꯂꯥꯏꯚ ꯊꯥꯔꯤꯉꯩ ꯃꯅꯨꯡꯗ ꯑꯗꯣꯝꯒꯤ ꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯋꯥꯍꯩ ꯋꯥꯇꯥ ꯇꯥꯕꯗ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇꯒꯤ ꯌꯥꯎꯈ꯭ꯔꯒꯁꯨ ꯑꯗꯣꯝꯅ ꯉꯥꯛꯄꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯊꯝꯖꯔꯤ ꯑꯗꯨꯅ ꯂꯥꯏꯚ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯁꯤꯌꯥꯔ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯑꯗꯣꯝꯁꯨ ꯑꯩꯈꯣꯏꯅ ꯅꯝꯂꯤꯕ ꯀꯣꯃꯦꯗꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯊꯝꯖꯕꯒ ꯂꯣꯏꯅꯅ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯃꯤꯌꯥꯝꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯕꯤꯗꯥꯏ ꯂꯧꯖꯔꯤ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯑꯗꯨ ꯅꯤꯖꯔꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯒ ꯂꯣꯏꯅꯅ ꯊꯦꯡꯛ ꯌꯨ ꯑꯣꯜ ꯑꯁꯁꯂꯥꯃꯨ ꯑꯂꯩꯀꯨꯝ